Tha asigi tara-tareta Nityaipat Chuthek leiba Thambal shanglen da pangthokpa thouram amada Manipur da thokliba Irang ase Thoubal Wangjing amadi Heirok ki Meeyamna Thokhanbani Haina Chief Minister na Phongdokhiba wapham adu Thoubal amasung Kakching District Apunba Lup TAKDAL na akanba da Condemn Tourakli Lup asigi wangangloi Y Begachandra na thadrokpa cherol amana hai meeyam gi mapi mapa oiriba luchingba amana asigumba yumpham yaudaba wapham phongdoraka ase laibak thibane Chief Minister na Chowkraba District amabu meeyam da lana uhannaba honarakliba ase tawfam thoktabane wapham ase meeyam khangna handokadabane Chief Minister gi Kanthadaba wahai sing aduna Manipur gi kha maikei amadi Manipur meeyam gi ningba kaihale thawung ase meeyam gi ihau ase nathai naba hotnarakpa thawung ni haina lawi haina su cherol asina makhatana phongdorakli Gamna Hajdaba Wangang Wata ase Yarabadi Manipur Pio Obiba Simesana Udo Tobiu Maduna Marpurula Papu Santi Oiba Populabida Apoya Apokangado Kambira Kenyan get with Hajabatu Sotan Harabadi Pujik ase Manipur Adikimati Gurba Taraga Nipan Parmatamasida Kadai Degi Natakar Mind Toya Hoklasi Manipur Paza Kambirabani Mado Mahaki Punasu Lepak Nakwa Hitabu Kudumado Mayak Lana Tari have a segment for the Nanakani, and Sukadana so, Madu, Niado, Amaga Sidi, a Puna, Himinasi, Puna Seminasi, or Nimis have a say, Amjaraga, Yarabadi, Simistana, I was going to go to be a concert.